ꯃꯌꯥꯝꯕꯨ ꯍꯟꯃꯨꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯤꯜ ꯀꯃꯥꯟ꯫ ꯃꯨꯚꯤ ꯑꯁꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔ ꯑꯃꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯍꯦꯟꯃꯟꯕꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯍꯧꯖꯔꯒꯦ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃꯕꯨ ꯎꯕ ꯐꯪꯏ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯀꯦꯊꯔꯤꯟ ꯃꯤꯜꯁ ꯀꯧꯏ꯫ ꯃꯍꯥꯛꯁꯤ ꯁꯥꯏꯕꯣꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤ ꯇꯦꯛꯅꯣꯂꯣꯖꯤꯅ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯈꯝ ꯊꯦꯡꯂꯕ ꯃꯇꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯍꯥꯔꯕꯤꯟꯖꯔ ꯀꯣꯔꯄꯣꯔꯦꯁꯟ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯣꯗꯔꯟ ꯋꯥꯔꯐꯤꯌꯔꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤꯅꯔꯤꯁꯤꯡ ꯍꯥꯏꯕꯗꯤ SAR ꯃꯤꯂꯤꯇꯔꯤ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯑꯗꯨꯒ ꯀꯅꯦꯛ ꯇꯧꯕꯗ ꯀꯔꯤꯒꯨꯝꯕ ꯃꯁꯥꯃꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏ꯫ ꯍꯥꯏꯕꯗꯤ ꯍꯥꯔꯕꯤꯟꯖꯔ ꯇ꯭ꯔꯦꯅꯤꯡ ꯐꯦꯁꯤꯂꯤꯇꯤꯗ ꯂꯩꯔꯤꯕ ꯔꯣꯕꯣꯠ ꯑꯃꯅ ꯃꯊꯟꯇꯅ ꯔꯣꯕꯣꯠ ꯀꯌꯥꯃꯔꯨꯝ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯈꯣꯏꯅ ꯔꯤꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯇꯧꯈꯤꯕꯗꯨ ꯃꯊꯟꯇꯅ ꯔꯤꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯕꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯊꯛ ꯊꯣꯡꯕ ꯅꯨꯄꯥ ꯑꯃꯗ ꯔꯤꯄꯣꯔꯠ ꯇꯧꯏ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯃꯤꯜꯁꯄꯨ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯤꯜꯁꯇꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗ ꯈꯪꯕꯤꯔꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯤꯟ ꯑꯁꯤ ꯑꯥꯔꯃꯤ ꯕꯦꯖ ꯑꯃꯗ ꯂꯥꯛꯏ꯫ ꯍꯥꯏꯕꯗꯤ ꯑꯥꯔꯃꯤ ꯀꯌꯥ ꯂꯩꯕ ꯃꯐꯝꯅꯤ꯫ ꯃꯐꯝ ꯑꯁꯤꯗ AI ꯁꯤꯖꯤꯟꯅꯗꯨꯅ ꯔꯣꯕꯣꯠ ꯀꯌꯥꯃꯔꯨꯝꯁꯨ ꯊꯕꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯔꯣꯕꯣꯇꯤꯛ ꯏꯔꯥ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯋꯦꯄꯟ ꯈꯨꯗꯤꯡꯃꯛꯁꯨ AI ꯁꯤꯖꯤꯟꯅꯕ ꯃꯇꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯣꯏꯔꯕ ꯃꯔꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯩ꯫ ꯃꯗꯨꯗꯒꯤ ꯑꯣꯐꯤꯁꯔ ꯕ꯭ꯌꯨꯛꯁꯇ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯏ꯫ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯍꯥꯔꯕꯤꯟꯖꯔ ꯑꯥꯏꯂꯦꯟด์ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯆꯠꯇꯨꯅ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯤꯡꯗꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯜꯁꯁꯨ ꯂꯥꯛꯏ꯫ ꯃꯤꯜꯁꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨ ꯃꯣꯅꯤꯇꯔ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯤꯜꯁꯅꯁꯨ ꯃꯈꯣꯏꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯜꯁꯅ ꯃꯔꯤꯟꯁꯤꯡꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯂꯣꯏꯅ ꯁ꯭ꯀꯦꯟ ꯇꯧꯈꯤ꯫ ꯃꯔꯤꯟꯁꯤꯡꯅꯗꯤ ꯃꯤꯜꯁꯀꯨꯝꯕ ꯁꯥꯏꯕꯣꯛ ꯑꯁꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ꯫ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯣꯐꯤꯁꯔ ꯕ꯭ꯌꯨꯛꯁꯇꯤ ꯃꯤꯜꯁꯁꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯕ ꯃꯇꯝꯗꯁꯨ ꯀꯌꯥ ꯀꯩꯗꯧꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯔꯤꯟꯁꯤꯡ ꯑꯗꯨꯕꯨ ꯁ꯭ꯀꯦꯟ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯝꯗꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯔꯤꯟꯁꯤꯡ ꯑꯗꯨꯒꯤ ꯋꯦꯄꯟꯕꯨꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯤꯞꯇꯔ ꯀꯧꯕ ꯃꯔꯤꯟ ꯑꯃꯁꯨ ꯆꯤꯞꯁ ꯏꯝꯄ꯭ꯂꯥꯟꯠ ꯇꯧꯏ꯫ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯅꯥꯏꯄꯔ ꯑꯗꯨ ꯃꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯆꯤꯞ ꯑꯗꯨꯗꯤ ꯃꯤꯜꯁꯀꯨꯝꯅꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯗꯦ꯫ ꯃꯤꯜꯁ ꯑꯁꯨꯝꯅ ꯄꯣꯛꯂꯛꯄꯗꯤ ꯅꯠꯇꯦ꯫ ꯆꯍꯤ 11 ꯐꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃ ꯊꯣꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯈꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯔꯕꯤꯟꯖꯔ ꯀꯝꯄꯅꯤꯅ ꯆꯤꯞꯁ ꯏꯝꯄ꯭ꯂꯥꯟꯠ ꯇꯧꯕꯤꯈꯤ꯫ ꯁꯥꯏꯕꯣꯛ ꯑꯣꯟꯊꯣꯛꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯥꯏꯂꯦꯟด์ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯤꯜꯁꯅ ꯒ꯭ꯂꯣꯕꯦꯜ ꯅꯦꯠꯋꯥꯔꯛꯇ ꯀꯅꯦꯛꯁꯟ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯀꯅꯦꯛꯁꯟ ꯐꯪꯈꯤꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯂꯣꯀꯦꯜ ꯅꯦꯠꯋꯥꯔꯛꯇ ꯈꯛꯇ ꯀꯅꯦꯛꯁꯟ ꯇꯧꯕ ꯐꯪꯈꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯤꯜꯁꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ ꯈꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯃꯣꯅꯤꯇꯔ ꯇꯧꯕꯤꯅꯕ ꯑꯣꯐꯤꯁꯔ ꯑꯃ ꯂꯩꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯤ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯑꯣꯐꯤꯁꯔ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨ ꯃꯈꯣꯏꯅ ꯏꯒꯅꯣꯔꯁꯨ ꯇꯧꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯕꯦꯀꯞꯁꯨ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯗꯨꯅ ꯄꯥꯏꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯦꯀꯞ ꯀꯧꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕ ꯑꯁꯤꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯤꯜꯁꯇꯤ ꯈꯪꯏ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯈꯟꯈꯤꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯕ꯭ꯌꯨꯛꯁꯁꯨ ꯃꯍꯥꯛꯀꯤ ꯀꯣꯗ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯦꯛꯁꯔꯁꯥꯏꯖ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯗꯤ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇ ꯈꯪꯖꯈꯤꯗꯦ꯫ ꯑꯗꯨꯃꯛꯇꯕꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯖꯪꯒꯜ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯗ꯭ꯔꯣꯟꯁꯤꯡ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯤꯜꯁꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯁꯤ SARꯅ ꯁꯥꯕ ꯀ꯭ꯋꯥꯟꯇꯝ ꯔꯣꯕꯣꯠꯁꯅꯤ꯫ ꯃꯈꯣꯏꯗꯤ AIꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯃꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯇꯧꯕꯇꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯤꯜꯁꯅ ꯃꯈꯣꯏꯕꯨ ꯁ꯭ꯀꯦꯟ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯔꯤꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ꯫ ꯃꯤꯜꯁꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨꯒꯤ ꯗꯦꯇꯥꯕꯦꯖ ꯑꯗꯨ ꯑꯦꯛꯁꯦꯁ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯂꯣꯀꯦꯜꯂꯤ ꯀꯅꯦꯛꯇꯦꯗ ꯑꯣꯏꯕꯅ ꯃꯍꯥꯛꯁꯨ ꯑꯦꯛꯁꯦꯁ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁ꯭ꯀꯦꯟ ꯇꯧꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯅ ꯑꯦꯛꯁꯦꯁ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯕ꯭ꯂꯣꯛ ꯇꯧꯏ꯫
ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯇꯦꯡꯛ ꯃꯆꯥ ꯈꯔ ꯎꯏ ꯃꯈꯣꯏꯅꯗꯤ ꯃꯗꯨ ꯇ꯭ꯔꯦꯅꯤꯡꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯦꯛꯁꯔꯁꯥꯏꯖꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯂꯩꯕ ꯌꯥꯕ ꯄꯣꯖꯤꯁꯟ ꯁꯦꯝꯂꯗꯨꯅ ꯇꯦꯡꯛꯁꯤꯡ ꯑꯗꯨꯗ ꯑꯦꯝꯕꯨꯁ ꯇꯧꯁꯤꯜꯂꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯁ꯭ꯅꯥꯏꯄꯔ ꯑꯃꯁꯨꯡ ꯒ꯭ꯔꯦꯅꯦꯗ ꯂꯣꯟꯆꯔ ꯁꯤꯖꯤꯟꯅꯗꯨꯅ ꯇꯦꯡꯛꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯈꯤ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯔꯤꯟꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯈꯤ ꯁꯣꯝꯗꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯉꯩ ꯃꯤꯜꯁꯨ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯔꯣꯕꯣꯠ ꯑꯃꯒꯤ ꯁꯤꯒꯅꯦꯜ ꯐꯪꯏ ꯔꯣꯕꯣꯠ ꯑꯗꯨꯒ ꯃꯤꯜꯁꯀ ꯎꯅꯕ ꯃꯇꯝꯗ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯤꯜꯁꯄꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯔꯣꯕꯣꯠ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯏ ꯇꯩꯗꯨꯅ ꯂꯩ ꯃꯤꯜꯁꯁꯨ ꯀꯔꯤꯅꯣ ꯔꯣꯕꯣꯠꯇꯒꯤ ꯏ ꯊꯣꯛꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯔꯣꯕꯣꯠ ꯑꯗꯨꯁꯨ ꯈꯔꯗꯤ ꯗꯦꯃꯦꯖ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯜꯁꯅ ꯁ꯭ꯀꯦꯟ ꯇꯧꯕꯗ ꯃꯥꯒꯤ ꯗꯦꯇꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯔꯞ ꯑꯣꯏꯗꯨꯅ ꯂꯩ ꯃꯤꯜꯁꯅ ꯁ꯭ꯀꯦꯟ ꯇꯧꯕꯗ ꯃꯔꯤꯟ ꯀꯌꯥꯃꯔꯨꯝꯒꯤ ꯃꯃꯤꯁꯨ ꯎꯕ ꯐꯪꯏ ꯃꯤꯜꯁꯁꯨ ꯃꯔꯤꯟꯁꯤꯡ ꯑꯗꯨꯅ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯍꯦꯛ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯔꯣꯕꯣꯠ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯀꯣꯟꯅ ꯈꯪꯕꯤꯔꯛꯀꯅꯤ ꯃꯈꯣꯏꯁꯨ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗ ꯄꯣꯊꯥꯗꯨꯅ ꯂꯩꯕꯅꯤ ꯃꯤꯜꯁꯁꯨ ꯃꯥꯒꯤ ꯗꯦꯇꯥꯕꯦꯁꯇ ꯔꯣꯕꯣꯠ ꯑꯃꯒꯤ ꯚꯤꯖꯟꯁꯤꯡ ꯑꯗꯨ ꯀꯅꯦꯛ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯗꯦꯇꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯔꯞ ꯑꯣꯏꯅ ꯐꯪꯈꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯔꯤꯟ ꯑꯃꯅ ꯁꯟꯇ꯭ꯔꯤ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯏ ꯁꯟꯇ꯭ꯔꯤ ꯇꯥꯔꯤꯕ ꯃꯔꯤꯟ ꯑꯗꯨꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯄꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀ꯭ꯋꯥꯟꯇꯝ ꯔꯣꯕꯣꯠ ꯑꯃ ꯂꯥꯛꯇꯨꯅ ꯃꯔꯤꯟ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤ ꯃꯐꯝ ꯑꯗꯨꯗ ꯚ꯭ꯌꯨꯛꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯈꯤꯗꯦ ꯇꯥꯏꯃꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯨ ꯊꯤꯕ ꯐꯪꯈꯤꯗꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯑꯌꯨꯛꯇ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯣꯡꯕꯨꯔꯣꯏ ꯑꯗꯨꯗꯤ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯈꯣꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯈꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨ ꯇ꯭ꯔꯦꯅꯤꯡ ꯃꯐꯝꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯦꯅꯤꯃꯤ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯛꯄꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯈꯣꯡꯕꯨ ꯑꯗꯨꯅ ꯁꯤꯗꯨꯅ ꯇꯥꯔꯝꯂꯤꯕ ꯑꯁꯤꯅ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯜꯁꯇ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯤꯜꯁ ꯃꯍꯥꯛꯁꯨ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯜꯁꯁꯨ ꯉꯔꯥꯡ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯗ ꯔꯣꯕꯣꯠꯁꯤꯡꯒꯤ ꯚꯤꯖꯟ ꯑꯃ ꯎꯈꯤꯕꯗꯨꯗꯤ ꯔꯣꯕꯣꯠꯁꯤꯡꯅ ꯃꯔꯤꯟ ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯅꯤ ꯃꯍꯥꯛꯁꯨ ꯀ꯭ꯋꯥꯟꯇꯝ ꯔꯣꯕꯣꯠ ꯑꯗꯨꯒ ꯀꯅꯦꯛꯁꯟ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯒ ꯂꯣꯀꯜꯂꯤ ꯀꯅꯦꯛ ꯇꯧꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯔꯤꯟꯁꯤꯡꯁꯨ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯔꯦ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯒ ꯍꯥꯠꯇꯣꯛꯅꯧ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯊꯥꯖꯤꯜꯂꯛꯄꯅꯤ ꯇꯟꯖꯥꯗꯨꯗ ꯃꯤꯜꯁꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯉꯔꯥꯡ ꯃꯈꯣꯏꯅ ꯑꯦꯝꯕꯨꯁ ꯇꯧꯈꯤꯕ ꯖꯒꯥ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯉꯛꯏ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯁꯤ ꯇꯦꯡ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯅꯤ ꯃꯈꯣꯏꯁꯨ ꯄ꯭ꯔꯤꯄꯤꯌꯔ ꯇꯧꯒꯦ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯗ ꯉꯔꯥꯡ ꯑꯦꯝꯕꯨꯁ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯃꯨꯛ ꯑꯦꯝꯕꯨꯁ ꯇꯧꯔꯛꯏ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯉꯔꯥꯡ ꯃꯈꯣꯏꯅ ꯂꯩꯈꯤꯕ ꯄꯣꯖꯤꯁꯟ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯗꯨꯅ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯑꯦꯝꯕꯨꯁ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯔꯤꯟ ꯑꯃꯁꯨ ꯁꯤꯈꯤ ꯈꯔ ꯑꯃꯅ ꯁꯣꯛꯈꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯁ꯭ꯃꯣꯛ ꯕꯣꯝꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯈꯣꯏꯁꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯌꯥꯕ ꯀꯥꯞꯅꯈꯤ ꯕ꯭ꯌꯨꯛꯁꯅ ꯁꯥꯏꯠꯇꯒꯤ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯍꯟꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯔꯤꯇ꯭ꯔꯤꯠ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯖꯤ ꯑꯁꯤꯕ ꯀꯌꯥꯃꯔꯨꯝ ꯊꯦꯡꯅꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯁꯖꯤꯁꯤꯡ ꯑꯁꯤꯗ ꯁꯨꯇꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯕ꯭ꯌꯨꯛꯁ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯤꯜꯁꯇ ꯇꯥꯏꯅꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯁꯠꯗꯥꯎꯟ ꯇꯧꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯇ꯭ꯔꯤꯕꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕꯅꯣ ꯃꯤꯜꯁꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯁꯠꯗꯥꯎꯟ ꯇꯧꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ AI ꯄꯥꯋꯔꯅ ꯔꯟ ꯇꯧꯕꯅꯤ ꯃꯈꯣꯏꯗꯤ ꯏꯔꯔ ꯅꯠꯇ꯭ꯔꯒꯅ ꯂꯣꯖꯤꯀꯦꯜ ꯔꯤꯖꯟ ꯑꯃ ꯌꯥꯎꯗꯅ ꯁꯠꯗꯥꯎꯟ ꯇꯧꯕ ꯌꯥꯗꯦ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯋꯥꯟꯇꯝ ꯔꯣꯕꯣꯠ ꯑꯃꯅ ꯃꯔꯤꯟ ꯑꯃꯕꯨ ꯁꯥꯗꯥꯟꯕꯗꯧꯅ ꯍꯟ ꯇꯧꯗꯨꯅ ꯍꯥꯠꯈꯤ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯃꯔꯤꯟꯁꯤꯡ ꯑꯗꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯅꯈꯤ ꯃꯤꯜꯁꯁꯨ ꯕꯣꯝꯒꯤ ꯃꯅꯤꯜꯅ ꯃꯍꯥꯛꯁꯨ ꯄꯥꯏꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ ꯃꯔꯤꯟꯁꯤꯡ ꯑꯗꯨ ꯕ꯭ꯌꯨꯛꯁꯀ ꯀꯥꯏꯅꯈꯤ ꯃꯈꯣꯏꯅ ꯁꯦꯠꯇ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯗ ꯕ꯭ꯌꯨꯛꯁꯅ ꯃꯤꯜꯁꯄꯨ ꯀꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯔꯤ ꯔꯣꯕꯤꯟꯁꯟꯅꯗꯤ ꯕ꯭ꯌꯨꯛꯁꯅ ꯃꯤꯜꯁꯁꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯕꯅꯤꯅ ꯍꯥꯠꯇꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯍꯥꯏꯕꯗꯤ
थोलिबा थौदोक असिदगी साउदुना हाखिगद्रा हाइदुना खनबनी मरम अदुना मांगना ब्यूक्सा अखोई मिल्स की दरकार ओइगनी हाइदुन हाइरे रोबिन्सन अखोई लाके नंगी लोकेशन अदु हाइरो हाइदुन हाइरे अदुबु ब्यूक्सना हौजिति थेंगले हायेंग ओइना उनरसी नखोई मफम अदुदा मफम चाबा येंगदुना लेरो हाइदुन हाइरे नुमिदांगदा ब्यूक्सना मिल्सबु मफम अमदा पुदुना लाई मफम अदुदा ड्रोन सिंग अदुसु पाइखलै मतो अदुदगी ब्यूक्सना ज्ञान मांगदुना लेरिबा मिल्सबु मफम अमदा लोसनकी मफम अदुदा क्वांटम रोबोट अदुसु लाई क्वांटम रोबोट अदुना मिल्स की डेटा एक्सेस तवी तबुतबु ब्यूक्सना मिल्सबु कन्न लोटपदगी क्वांटम रोबोट अदुसु मिल्स थीबा फंगदबदगी मफम अदुदगी चटखी नोंगलपु मतमदा मिल्सु ब्यूक्स कलोइनना रोबोटसन की मनाक्ता लाई मखोई रिग्रुप तवी ब्यूक्सना मखोई मफम मसी थादोक्तुना चलसी हारे मफम अदुदा ब्यूक्सु मखोइना अहानबा लाकेबा फैसिलिटी अदु लाई मिल्सु सत्पा याउगे हाइदुना ब्यूक्स की मनाक्ता लाई माना लाक्पै मरमदी फैसिलिटी अदुगी थोंग अदुबु मिल्स खक्तना हांगबा ngamgani हाइबसी मखोइसु खांगी फैसिलिटी अदुगी थोंग अदु ब्यूक्सना हांगे तौबा मतम अदुदा अनऑथोराइज ओइ हाइदुना हाइरे मरम अदुना थोंग हांगबदु रिजेक्ट तौरे तंजा अदुदा इखंग खंगौदना रोबोसिंग अदुना ब्यूक्स अमसुंग मखोइगी टीमदा अटैक तौबा हौरे मखोइना अटैक तौरक्तिबा मौंग असि स्मोक बॉम्ब लंसिलदुना अटैक तौरक्पनी ममंग थक्ता मखोइना सिजिनखिबा वारफेयर टेक्निक्सिंग अदु रोबोट अदुना सिजिनदुना लान तौरदुना एडाप्ट तौखि हाइबदी मरीन सिंग अदुगी टेक्टिक्सिंग अदु कॉपी तौदुना मखोइना मरीन सिंग अदुदा अटैक तौरक्पनी मैखु मरुम अदुदा रोबोट सिंग अदुना अटैक तौरक्पदुदा मखोइसु यामना वाना लांथेंगना भाइबदु ताखि हौजिते मखोइसु भाव तारे मदुदी रोबोट सिंगना मखोइगी कॉम्बैट स्किल सिंग अदु कॉपी तौदुना मखोइना ओइना एक्जीक्यूट तौरे सोमदना ब्यूक्सना थोंग हांगनबा होनबदु यादबदगी मिल्सना थोंग अदु हांगदोरई नोंगोय समसम कामनारकपदा क्वांटम रोबोट अदुना ड्रिफ्टरबु फाखि ड्रिफ्टरसु मखोइगी मखुत चनखिदनबा महापु हापियु हाइदुना ब्यूक्सता हारे तंजादुदा मिल्स संगसिलक्तुना रोबोट सिंग अदुबु स्कैन तौदुना स्टैंड बायदा थमखि टेंग मचा मचा सिंग अदुदी स्टैंड बायदा थंबा ngami ड्रिफ्टर अदुसु रोबोट अदुना हाइदतपदगी याम थीना सोकपना अनाबा खांबा ngamखिदे माकपु हादोकपिरो हाइदुना हारे मिल्सना क्वांटम रोबोट अदुगा कनेक्ट तौगे तौबा मतमदा एरर लाई मिल्सना दी ड्रिफ्टरबु कंजनिंखिबनी अदुबु उपाय लेतबदगिदी ड्रिफ्टरबु नोंगैना कापतुना हातखि मतौ असिदगी मिल्सु ब्यूक्सपु फैसिलिटी दुदा पुसलै माकी टीमदा हौजि हौजि हिंगलिबा असि मखोइ पुन्ना मी मंगा खक्ता ngaisilaklе ब्यूक्सु मिल्सता याम साउखि महांगना थोलिबा थौदोसिंग असिगी आंसर असि पामी मतंग असिदा अखोइना ममांगी वारी अदु रिवील तौरे तसेंगना हरबा मतमदा रोबोट सिंग असि मिल्सना साखिबा ओइरामी मरम अदुना रोबोट सिंगना मिल्सता अटैक तौरखिदबनी रोबोट सिंगसु कंफ्यूज अले मदुदी मिल्सि मखोइगी साइडता लेरिब्रा नत्रगना ह्यूमन सिंगी साइडता लेरिब्रा हाइबसिनी मरम असिना मखोइसु अटैक तौगद्रा नत्रगना तौरोइद्रा हाइदुना मखोइ कंफ्यूज ततुना रैखिबनी मखोइसिंगसि मरीन सिंगबु रिप्लेस तौनबैदमता साखिबनी मखोइसि लान तौरगा एडाप्ट तौबसु ngamlibani मसी तौरबदी लांदा मियोइबा सिररोइ हाइदुना खंजदुना साखिबनी तौबदबु रोबोट सिंगना मी हाटपा हौरक्लिबा असि करिगिनो हाइबसिदि महाक्सु चममनदुना लैखि मखोइबु मफम असिदा ट्रेनिंग एक्सरसाइज तौनबैदमता कनाना रिक्वेस्ट थारकपनो हाइबसिसु मा खंखिदे माक्ति सुमनतगी मखोइ कंपनी दुदा लाखिबा अननोन एरर अदुबु येंगसिनबा लाखपनी मफम अदुदा करी थोलिबनो हाइबसिदि महाक मसामक्सु खंजदे मखोइ सेनियर महापु कंग्रेचुलेशन हाइबगी मरम मसिना मांगना साखिबा रोबोट अदु मखोइगी एक्सपेक्टेशन सिंग अदुदगी यामना हेना एडाप्ट तौबा ngamlakpa asinani मखोइसु मफम अदुदा वारी सुम सादुना लेबदि यादि मरमदि रोबोट क्याना मखोइगी थोंग अदुबु हुच्चिल अदुना चंगसिलक्लिबनी मखोइसु उपाय लेत्रबनिना मफम अदुदगी रूम अतोपा अमदा चंगबा ताखि मफम अदुदा लेरिबा थोंग सिंग अदुदि मिल्स खतना ओपन तौबा ngamखि मखोइ रूम अदुदा चंगसिलक्पददि मफम अदुदा लेरमलिबा सिंग अदु उबदा ngakpana loikhre मरमदि मफम अदुदा लेरमलिबसि एक्टिवेट तौद्रिबा क्वांटम रोबोट्स क्यामरुम लेरमे मफम अदुदगी मई अदु मिल्सना थाले मदुदा मरीन सिंग अदुना हारे मई सिनंगना ऑन तौरिबरा करिगुम नंगना ऑन तौबा तारगदि अतोपा करिंतदि ऑन तौरकनु हाइदुन हाले हाइबदि मिल्सना रोबोट सिंग अदु एक्टिवेट तौरकनु हाइदुन हारकपनी मदुगी मतुंग मखोइ मफम अदुदगी अतोपा कामदा थोंग अमा हांदोक्तुना चंगसिलै मखोइना चंगलक्लिबा असि कंट्रोल रूम ने मफम अदुदा चंगसिलक्पददि मफम अदुदा लेरिबा मिसिंग अदुदि कंट्रोल रूम की ऑपरेटर ngakte orami मखोइसु मफम अदुदा लोइना सिदुना तारमनी थोलिबा थौदोकसिंग असि उरुबा मतमदा मिल्स यामना साउनिंखि मरम अदुना मार्क्सु रोबोट सिंगना लेरिबा रूम अदुदा
masa mathanda lok tawjaduna leikhi mafam madura leiriba robot amabu mahangna activate tawi maramdi mafam madura leiriba robot khudimak amana amada connect tawduna leibani mahangna robot amabu access tawba ngamlabadi thokliba thogdoksing asigi maram adu khangba ngamgani haiduna khankhibani mahangna robot aduda nakhoigi primary objective basi karino haiduna hangi robot adugi pakhum adu tarubu matamda Mills ngakpana kham thengkhre makoina haragliba si AI power robot sing adu SAR program adu yamna seriously lobani maram aduna human singa combat tawbada makoina marine sing adu study tawi makoigi battle tactics sing adu observe tawi tawdabu human sing asi landa thajinba matamda yamna soli maram aduna makoibu hena phanabagi damak makoibu motivate tawba machangi makoibu yamna haisingnabugi damak makoina masagi programming adu reprogram tawbani aduga dummy bullet ki mahuta real bullet sijinaduna program sing asi hawrokpani masida koina khangmangami madudi training tawbugi damakta makoibu kaukhibadudi robot sing aduna kawrpo oibani haibidi makoisu practice tawbu yanabai damakta human sing adu kawbani human sing asi robot sing na naikhaina bi damakta kawkhibani mamangda corrupted oreba data khara scan tawkhibadudi mamang thakki marine singa combat tawkhibagi record sing adu oina oiduna lerami makoibu robot sing aduna minungsi leitana practice tawbani haiduna hatokhibani maram aduna ahanbada buksna facility duda changlakpa matamda exercise has begun haiduna adubak haiduna lekhibani makoina mafam aduda lakliba training adudi robot singi training oiduna lerami makoidi human singdagi lan tawnabagi damakta makoibu kawkhibani marine singna combat tawringai drone sing paisalagliba aduna makoina combat tawringai matam adugi combat tactics sing adu loina scan tawduna makoina study tawkhibani mahom aduna Mills na robot singi command sing adu cancel tawnaba honai adubu Mills na pirakliba anoba command sing adudi authenticate taw haibadi yakhidi Mills na makoibu access tawba yakhidi madudagi robot sing aduna Mills bu threat ni haiduna khale mangon attack tawge tawre tanja aduda mafam adudagi haibadi control room dagi marine sing tholaktuna Mills bu kalle robot aduna atopa robot amasu activate tawbi mataw adudagi Mills su mafam aduri chenthore amasung control room da chensinki control room da marine sing aduna bomb plan tawduna leibani tanja aduda robot sing su sangchalai bomb adu su pokhai rakhi teng masa masa kharadi pokhai bada yauki mafam adudagi tholakpada makoina training facility amaga thingnaki mafam aduda dummy sizinarduna robot sing aduna train tawduna leibani robot sing asina khaliba asina sagom chanabu chikalla habadugumna makoina mioi badoina practice tawba pamlakpani Mills su bomb pokhai khiba mafam aduda changlaktuna damage oraba robot sing adubu kopna yengsili makhoi masada electromagnetic pulse cyber EMP bomb ama fit tawbani masi robot khudimakta fit tawi karigumba robot sing asi yengnabagi makuta takhiba tarabadi bomb adu pokhai raktuna robot sing adu mangangaduri bani masi makhoigi technology si yengnabana phangkidanabagi damakta makhoina tawbani makhoisu plan tawba hawrakle mataw karamna robot sing adugi khun aduda mataw karamna lanthengna duribano haiduna makhoi khalai mahum maduna makhoina bomb kamarum su plan tawi Mills na di robot sing adu EMP bomb adu sizinaduna hatoksi haiduna harakpani adubu Mills su cyborg oibanina karigumba EMP na mangonda thengkhiba taragadi maksu shutdown takhini khali maram aduna makhoina robot sing adu makhoida leiriba ammunition sing aduna lanthengnaragi haiduna khali nongalapu matamda robot kyamarum makhoigi mafam aduna thomjelai Robertson su makhoibu mahaki sniper aduna asumasum yengduna leikhi Robertson na sniper na makhoibu kapthare makhoisu handuna attack torokpada Robertson su mahaki mamitta yauriba chip aduna sniper adubu mathakta thamlaga mahangna makhada leiraduna makhoibu kapthare Robertson su mafam aduda asumasum thomjelai mafam aduda marine amusu tamthina sokhi mahangna fit toriba bomb sing adugi detonator adu paiduna leibani detonator adu Bukes na mahakpu kanduna purakpa matamda tahawi Bukes su detonator lawbalai mafam aduda quantum robot sing thomjalai Bukes na detonator sizinaduna bomb adu pokhai hanki amasung masabu kanjaki mafam aduda Mills laktuna Bukes pu kanbikhi quantum robot achobadudi bomb pokhai bada sikhide maram aduna Mills na EMP bomb adu pokhai hanki Mills su tamthina sokhi makhoi leader adu amu hawalaktuna mahaki teng sing aduda Mills ta nomai kaphalai quantum robot sing asi nomai di kapte mahaki teng masa masa sing aduda mahang order piduna kaphan bani
ꯕ꯭ꯌꯨꯛꯁꯅ ꯃꯤꯜꯁꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯕꯤꯜꯗꯤꯡ ꯑꯃꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ꯫ ꯕ꯭ꯌꯨꯛꯁꯨ ꯅꯣꯡꯃꯩ ꯁꯨꯝ ꯀꯥꯞꯂꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯒꯤ ꯃꯔꯨ ꯂꯣꯏꯊꯣꯛꯈꯤ꯫ ꯕ꯭ꯌꯨꯛꯁꯄꯨ ꯔꯣꯕꯣꯠ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗꯒꯤ ꯕ꯭ꯌꯨꯛꯁꯨ ꯇꯝꯊꯤꯅ ꯁꯣꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯤꯜꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅꯗꯤ ꯃꯤꯜꯁ ꯑꯁꯤ ꯁꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯤꯜꯁꯅ ꯔꯣꯕꯣꯠꯁꯟꯅ ꯄꯥꯏꯔꯤꯕ ꯁ꯭ꯅꯥꯏꯄꯔ ꯑꯗꯨ ꯅꯥꯀꯟꯗ ꯈꯤꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯃꯤꯜꯁꯅ ꯁ꯭ꯅꯥꯏꯄꯔ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯗꯨꯅ ꯔꯣꯕꯣꯠ ꯑꯗꯨꯕꯨ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯔꯣꯕꯣꯠ ꯑꯗꯨꯅꯗꯤ ꯃꯤꯜꯁꯁꯤ ꯔꯣꯕꯣꯠꯂ ꯍ꯭ꯌꯨꯃꯦꯟꯂ ꯍꯥꯏꯗꯨꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯄꯗꯒꯤ ꯃꯤꯜꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯤꯜꯁꯅ ꯑꯩ ꯍ꯭ꯌꯨꯃꯟꯅꯤ ꯍꯥꯏꯗꯨꯅ ꯔꯣꯕꯣꯠ ꯑꯗꯨꯕꯨ ꯍꯥꯠꯈꯤ꯫ ꯔꯣꯕꯣꯠꯄꯨ ꯑꯍꯤꯡꯕꯗꯧꯅ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯤꯔꯛꯀꯅꯨ, ꯏꯁꯥꯅ ꯚꯥꯞ ꯇꯥꯕꯤꯌꯨ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯄꯥꯄꯤ ꯑꯣꯏꯕ ꯔꯣꯕꯣꯠ ꯑꯗꯨ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯤꯜꯁꯄꯨ ꯃꯩ ꯆꯤꯡꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯗꯦꯇꯥ ꯈꯔ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯜꯁꯁꯨ ꯃꯊꯟꯇ ꯁꯠꯗꯥꯎꯟ ꯇꯥꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯂꯧꯕ ꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯈꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯤꯡꯗꯨꯅ ꯍꯟꯈꯤ꯫ ꯁꯣꯝꯗꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯤꯜꯁ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯂꯥꯏꯠ ꯈꯔ ꯉꯥꯜꯂꯤ꯫ ꯉꯥꯜꯂꯛꯂꯤꯕ ꯂꯥꯏꯠ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯀ꯭ꯋꯥꯟꯇꯝ ꯔꯣꯕꯣꯠꯁꯤꯡꯒꯤ ꯃꯃꯤꯠꯇ ꯉꯥꯟꯕ ꯑꯗꯨꯒꯨꯝꯅ ꯉꯥꯜꯂꯛꯄꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯀ꯭ꯋꯥꯟꯇꯝ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯗꯦꯇꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯤꯜꯁꯇ ꯂꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯋꯥꯟꯇꯝ ꯔꯣꯕꯣꯠ ꯑꯁꯤ ꯍꯧꯖꯤꯛ ꯃꯤꯜꯁ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯂꯩꯔꯤ꯫ ꯄꯥꯔꯠ 2 ꯂꯥꯛꯇꯥꯔꯒꯗꯤ ꯋꯥꯔꯤꯁꯤ ꯐꯖꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟ ꯅꯝꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯏꯪꯂꯤꯁ ꯃꯨꯚꯤ ꯍꯥꯞꯆꯔꯛꯂꯤꯕ ꯑꯁꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯈꯜꯂꯒ ꯍꯥꯞꯆꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯄꯛꯏ ꯄꯛꯇꯦ ꯇꯥꯍꯧꯔꯦ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯃꯃꯥꯅ ꯃꯆꯥ ꯃꯁꯛ ꯊꯤꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯆꯥ ꯑꯗꯨꯅ ꯑꯩꯁꯤ ꯁꯛ ꯐꯖꯕ꯭ꯔꯥ ꯍꯪꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯅ ꯏꯆꯥꯗ ꯍꯦꯟꯅ ꯐꯖꯕ ꯂꯩꯇꯦ ꯍꯥꯏꯕꯒꯨꯝꯅ ꯃꯌꯥꯝꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯑꯁꯤꯗ ꯐꯖꯗꯕ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ, ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯊꯥꯒꯠꯆꯔꯤ꯫ ꯃꯌꯥꯝ ꯃꯨꯚꯤ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯛꯀꯦ꯫ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ, ꯊꯥꯒꯠꯆꯔꯤ꯫